कुंथ्रानी पानबा लेबाक पोकपा नुमित्ता अस्ति संजय लौखटचरबा मतुंगदा लाक्लिबा तांग 19 था 5 ꯏꯪ 2019 कालेंगी तरेनी पानबा युमजकिस नुमित्ता सुरददिन थोकले नुमित असिदा लेखिद्रबगी आत्मा शांतिगिदमा ngamjaba hai lei kharadang Siri Hari Nam Sankirtan Galoinana Siri Siri Gauranga Mahaprabhu gi charanda ka chagadori Toromasi hauzik oiriba COVID-19 ki fibam asina imung manung khaktama pangthok charagani Khangan Zariba Srimati Laisram Ongbi Sulochana Devi amadi mahaki imung manung lamding Laisram Laikai Kumon Firoi Haukiba chahida Siri Hari gi charanda changjagraba Siri Moirang Them Ingocha Singhagi Kumon Firoi lakliba tang taragani pan tha manga English singani kunga mathoi kalen gi taruni pan balai ba pokpa numita pangthok charagani numit asida ngamjaba bastu kharadang Siri Siri Garo Chandra Mahaprabhu gi charanda kachagadori tauromasi hauzik oriba COVID-19 gi athingba leibana maram oiduna imung manung amadi sagai natai khaktama pangthok charagani Masigidama Brahman Vaishnav Ahalaman Marumapang Ima Ibe Iche Ichal Khwai Punumaki Mapamda Diamond Radio Gi Matingna Paujena Sipijari Paujen Zaribi Moirang Them Ongbi Santi Devi Loinabi Tentha Kunjao Mathak Laikai Siri Siri Gorochandrai Nama Siri Moirang Them Ranjit Singhana Mahaki Nungsizaraba Imung Manung Amadi Sagai Natai Marumapang Khwai Punumapu Thadok Piramlaga Haukiba Tang Mari Thamanga English Singani Kungamathoi Sajibugi Kulumdoini Panbaleba Popanumita, Siri Gurugi Kripadagi Base Olaga, Rajnananda Sri Krishna Da Siri Siri Gorochandrai Nama, Siri Moirang Them Ranjit Singhana, Mahaki Nungsizaraba Imung Manung Amadi Sagai Natai Marumapang Khwai Punumapu Thadok Piramlaga, Haukiba Tang Mari Thamanga, English Singani Kungamathoi, Sajibugi Kulumdoini Panbaleba Popanumita, Siri Gurugi Kripadagi Base Olaga, Rajnananda Sri Krishna Das Rati Manjuri Haibanam Pangjaduna, Brindavan Prapti Oikre. Chaliba Metha Asigitang Mapan, English Singani Kunmathoi, Sajibugi Kungani Pani Panba, Nomaiji Numita Asti Sanjay Laukacharaba Matungda, Lakliba Tang Taragatare Thamanga English Singani Kungamathoi, Kalengi Mangani Panbaning Tokaba Numita, Chirao Sabdin Togle. Numit asida laikhidrabagi atma santigidamak ngamjaba bastu kharadang Siri Sri Garo Chandra Mahaprabhu gi charanda Hari Sankirtan galoinena kachagadori Upalakhesda Brahman Vaishnav Ahalaman Marup Mapang Iche Ichal loinena laikhidrabaga tinabiramba miyam punumaki maphamda Siri Moirang Them Ranjit Singhana laikhidabagi paujela sipijari Pandemic oriba COVID-19 maram oiduna thoromasi imung manung khaktama pangthok charagani paujinjariba Srimati Moirang Them Ongbi Bila Devi Loinabi Wangjing Wangkai Hauzik Thoromgi Makha Tarakpada Ngasigi RASHI amadi matam-matamgi WAPHAM mathang-mathang oina taminasi Thorom Lanthok PDB Nirmala Thangsam Bamagtana 91.2 MHz sa Sandok Sariba Diamond Radio gi thorom tabiriba singbu Nirmala Thangjamna taram noksari Puduna laksari RASHI amadi matam-matam gi WAPHAM ahanbada RASHI Mesh Rashi achumbana chawna mai pakso haiba numitni afa apul leiramba kokchaba amadi thabak pangbada natana sel thonggilamdasu kanagani Leisa pakang singi oina wakal nungai na leijagani Bris RASHI chingnaba amadi mahu chawna tathiba leirabasu lan chawkhatpa amadi miyamgi mateng fangbai nungai basu leigani charang naradi mangjagani pangthaganu Leisa pakang singi oina nungsibana hanagum chali Mithun RASHI ngasisu lan chawkhatpa ichang thawbagi kanaba fangjaba mina lakjaba ngamdaba amadi oija oithak yamna fangadaba numitni irang tawradi kainani Leisa pakang singi oina migi pukning sukhangbiu karkat
rasi mai pakso haiba leibana khuchau thaba yagani ngangba sakpa poram yatpa mingsa tanba kana gadaba numitni len ayambada phagani Laisa pakang singgi oina laibak fagani singarasi khangba kanba thiba homba tandaba amadi oidaba tawdabana mai pakso haiba numitni minasu thagatpi Marau laibana di yang thikaw gano laisa pakang singgi oina nungsibana luna tawi kanyarasi laitil gi thabakta ningba thongba leng dabal lan chawkhatpa amadi wanom thaunom kana balai naitom warep tilaw gano jinja kam gano laisa pakang singgi oina mari fagani tolarasi fangbaya panduna lairamba leiba amadi pairakki lawsing khara senbana sonbana migi mateng yaudana anam tanganu leng dabal langi lamdadi mai paksagani laisa pakang singgi oina nungsiba fangi brisrashi natak tongmana soidana chanbigani amadi anauba asaga loinana pangba thabaksu mai pakani Yagnabana tachirasu marupnadi changani laisa pakang singgi oina ningjaba fangani danurasi oizabangasi su fangani lam chatpada akaiba leiroi amadi ningba kharadi thongani hakchang nungaiba watpa amadi marup kaina bayabadi lei laisa pakang singgi oina yaka yangna chatpa phai makarasi misang yamma Aruba thabak pangbay nungay jaba amadi nasananay gilamda pukning penjaba lay nolung na chatrabadi mina usitaba hengalakani laysa pakang singgi oina mari fari kumbarasi laibak fabayak na ba layrambasu mangkiba amadi ngang basak pada mina thagat piba afaba numit ni adubu asawbadi manghan bayaba lay taptaw laysa pakang singgi oina haijaba tabigani aroy bada minarasi naknabana yam na chanbigani amadi palamba fangbagi Nungaiba ngasi sulay, lawsing fudok paway, akang ahaygi wa kaugano imong manung tanaba sufay laysa pakang singgi oina pukning fataw. Ngasigi matamatang WAPHAM da pudo na luxury, miyam gidamag experts sing songtok pirao awareness gidamag tongan ba campaign amatamo. COVID-19 second wave kisay si kanman kre kan bagi chang sunong manumagi henjilakli nung tigimi masing yam na positive oy bateng na bagi matagta layna sinamaram oy duna siyan bagi sang so hengalakli. Hau kiba may mapan English sing ani kun gamatoy da ahan bo ina kway dagi yam na miyoy tara mga gipun si manghan kre. Lip na hengalakli ba positive oy bagi masing amasung si bagi masing si yang lurabadi hantarak bagi mahuta hengalakhi gadrahay bagi mipay ba pokhali. Fibam si yausilaklabadi kari daw bata bagi maswayda laingak na haukraba COVID-19 gilaychat mayok narak na bagi na hauzik pao bagi oy riba fibam singi experts singaloy na punna dissect tawduna postmortem tawthoklaga yang thokpan na tungdat Laukalaka dabat section taurang singda achoba mateng oigani khali maramdi laingaki maikaidagi laukhatpham thokpa section taurang sing laukhatli total lockdown gi pankhai yaudrabasu containment zone sing lauthokle curfew gi athingba thamle SOP sing yauna COVID-19 gi protocol sing angamba thakta nganghananaba akanba thabak sing laukhatle masidadi henna laukhatkadaba haibabu essential service oiba oidabagi tuka thidana state si numit kharadi pumthing thingjingadabada ngaishilakle adubu atingbasi thamba yauna asuk yamna laukhalakliba section thaurang sing asina positive oiba miyoy sing masing hantalakpa natragana asibagi chang hantalakpadi ngamdre taseng namak nungda ising chaibagum thokle COVID-19 gi Bharat ki matu nama fawba tekhandana ngamdabagi fibam dalakle lengaki mapu thaupuba-sing kokta khut hapi fibam duda leirakle adubo honnarubada kanararoi oiraroi haiduna ninghannaba natraga COVID-19 mayoknariba lanpham sidagi mai leiduna chenbadi yaba natte maramdi lanpham asi Manipur gi thawai lakh kontra henbagi siba changbagi lani adunadi lansi sokna asok apan misimina henna yausilaklabanina kari karamba lalong jatharaga karamba khulai sing pairaga lanmi kayamukna matau karamna lantheng naraga mai pakadagi haibasi kanthabagi tanjadu imang dataduna leire haibani masigi leingak khaktana soknaraga miyamna jagau yengduna leithokpagi matangduda natre leingak miyamna amata oina kusamnaraga mai punana lantheng minaraga badi
masida mapangi miyoising khut yawbagi tangai fadaba leraklabasu launanaba hotnagani soidanasu laugadabani adu oirabadi hauzik faubada leingangna miyamgi ponsi kannabani haiduna leptana thanglakliba khongthangsing asida aranba khongkap yawbra natragana amata oina chatminagadaba miyamgi maikaigi pangsilakpa pham thokpa matengsing pangsilaktrabara haibasida nainaba chungani ahanbada containment zone sing lautorakpagi mathakta thamlakliba curfew athingba laina numit khudingi SOP ngaktaba amasung athingba thugairakpa miyoising police na fariba karigino Imphal airport ta mapandagi changlakpa air passenger pumnamak COVID-19 negative oire haibagi report loinarakadabani hairaga May 8 Englishing ani kunga mathoida airport sida changlakkiba passenger singi marakta positive oiraba miyoi mari yauramliba karino positive oire khangna losillaga namfuda changsilakpham thoi haiduna changlakliba karigino makoi mariga tongminarakpa miyoising makoina airport sida haktengnaba sagonaba frontline workers sing da sikari thawalamgani masana positive oire khanglagadi state sidagi ahenba health facility fangba mapangi layeng singda layeng thoklaga faraba matungda lakpada kari akaiba leijabage natragana siba tarabasu lamsi siningde yumda oina sijaruge haiduna laklibra pumna maksigi mathakta passenger mari positive oire haibasina achumba oiragadi makoibu tonghanduna pusilakliba flight adugi authority sing wakalon aduda karino adubu masi pumna maki paukhum lei paukhum su chap manei madudi state sigi miyam hauzik su laina laisat asigi maramda manung thitna khangdri positive oirabasu negative oire haibagi sasinaba report puduna changlakpa yauri positive oirabasu losillaga Lishilakli curfew gi athingba thugaibagi fine thibagi thaudok thokli positive oiba case masing hengalakpa mi masing yamna sihalakpadagi vaccine kafamda queue lepnarakpa yauragasu mapum oina yengbada laina asigi matangda awareness oiba watli haibasimandi mayek sengli masi oiragadi state medical amasung health services ki maikaidagi laina license sigi matangda miyam wakal tahananaba tabak panthadana paikhatlu hausiksu matam lairi miyam punba tinbasu laina laisasina ayaba pidrabanina print amasung electronic media amadi social media gi mateng lauraga miyam da tongan pambai sing sizinaduna awareness piu hanadagi pide haiba natte piki adubu lai fattabagi jawan thabadongna ani mari rakhak phongdokpana yaroi maduna yaraktabadagi hauzik fibam si yaurakliba asini nungtigi awareness piu Changning basel changjasanu mangkraba thawai sing selna amuk leiruba yaroi mantik na ganu taklaga nungdasu mayang tarai haina leibani medical amasung health services da COVID-19 gi awareness pinaba khwaidagi chawba senfam lehenba campaign component ama semu tamthiraba laina asina manipur gi miyamdagi nathai khidriba fawba leptana miyam wakal tahallu miyam hupna wakal taminaragadi positive case masing hantalaktuna sibagi sangsu soidana hantarakani masininga shigi pujarakliba matamgi wafam hauzik tabikre ngasigi rasifal amadi matamgi wafam Thorum lanthok pikhibi nirmala thangjam luhongba yeithokchaba chaliba saichet taramari thamanga english sing ani kungamathoi kalen gi nini panba irai numit ki nuthil pung ani taba matamda nongthongbam sanatombi chanuga lamlen hararo maning lekai de leiba haikrujam thoiba singha gi machanupa haikrujam binanda singha ga luhongbagi thoram pangthok jagani haina toramba du hauzik wariba laina asigi mawong asina luhongba asi matam khare yeithokchari haiduna hana baton phangbikraba ahal laman maruk mapang amadi iche ichal khwai punamaki mafamda diamond radio ge mateng lojaraga paujel asi pijari paujenjari ba nongthombam kumar mapu nongthombam indra kumar luwang mapa wangjing sorokhaibam laikai Kabirani fundre mayum zubedabu thagat pafongdok sari nungsang na matam sang na naba chikpa pomba khong hamba yadaba I taba khong toina hamning tawba hamba yadaba khong naba lengba naba khudingmak adu hidak amuktang thakpada pungpha